President rule gi mathakta AFSPA amuk nauna thamjilakadoribra Tapaki Police Station 12 da AFSPA thamnanaba Army na Center da taksinkhre thasigi kunda Union Ministry of Home Affairs na awang nongpoki dongan ba state kharagi police station kharana konba jurisdiction chingda thamliba Armed Forces Special Power Act 1958 ka mari lenana review meeting pangtokre review meeting aduda Manipur gi tampakta leiriba Police Station 12 na konba jurisdiction da security gi oiba operation chathabada hena kudong chanaba Indian Army gi maikai amuhana AFSPA thamdinaba center da taksinkhre haina government ki senior official singna phongdorpa wafam da yumpham oiduna di Hindu da report tawragli report asigi matung ina haukiba chahi lisingani kulhumdoi gi me ahumdagi haurakiba Manipur conflicts asigi matang da lamdam asigi law and order ngaknabagi damak ing lisingani kunmari gi November 13 da Manipur gi tampakta leba tongan ba district tariat ki manung da leba Police Station 18 gi manung da maruoina tampaki district mangagi Police Station 6 ta amuhana center gi maikaidagi AFSPA thamdilakibani Home Minister na chair lawduna pangthokiba review meeting aduda Indian Army gi maikaidagi makhata na lamdam asida law and order ningti na ngak senduna mahusagum tangdu leitaba hanjilaknabagi pandamda security na thiba humagi thabak chathabada hena kudong chanaba tampakta leiriba Police Station 12 da amuhana AFSPA thamjinba mathau tai haina suggestion pigi hairi Manipur gi tampakta leiriba tongan ba Police Station 12 da amuhana AFSPA thamjinba haibagi Final Division di Ministry of Home Affairs na lepkani haina su report asina hairi Ministry of Home Affairs na chair lawduna pangthokiba AFSPA ga mari lainaba review meeting aduda Assam, Nagaland, Arunachal Pradesh amasung Manipur gi matangda tongan ba security agency kaya ga loinana mifam pangthoki hairi tha taruk khudingi notification thoktuna thamlakhiba Disturbed area adu lagliba thasigi kunthamathoi da loiragani hairiba mifam asida makhata na disturbed area amuhana thamgadawribra natraga lokthokadawribra haibagi matangda sukupna khanaki hairi Churachandpur district security ki section thorang hanadagi henna kankhatkre hairi Luangte Mukesh JSC na governor da matam thakre governor na nomaijing fawbada ngaibiro hairakle JSC Thasigi tara taruki nungthildagi mayumdagi Maruti car alto ama thauduna tokibadagi ngasi fawbada Manipur lengang na langla langjin puthokba ngamdriba Kaisampa laima jamlaikai Luangte Mukesh sahi kun apokpa El Gyanendra Das amasong apokpi Luangte Ongbi Omilayaw na thaudok asigi mayokta sengkiba JSC gi mihut singna ngasi nungthil Rajbabanda Governor Ajay Kumar Bahalago na duna hayeng mag-angang asipo imong manugi miyoy da sinabiyo haiduna taksinkhre Hana lemna kibagi matungina ngasi nungthil pong mari makhairom tarakpadagi Rajbabanda El Mukesh ki apokpi yawna JSC gi mihusingna Rajbabanda governor ga unaki governor ga unaraba matung Rajbabanda gi thoraklaga Kaisampa laima jamlaikai gi community hall da JSC na sinduna El Mukesh ki mari makong khanganbiyu haiduna wakat khongdang chatharakliba mafamda JSC against the missing of Luangte Mukesh ki co-convener Sorokhaibam Subhash Chandra na paumising da hai El Mukesh mafang khangkhidaba numit ki hek thangnaba mathangi numit haibadi thasigi tarataret ki numidangda Governor da thaudok asigi matangda memorandum pisinkiba leire masigi matungda ngasi governor ga unabagi appointment pirakpadagi miyoi nipana saba mihut kangbuna Rajbabanda governor ga unarubani ngasi unabada aikhoigi maikaidagi angang asi mafang khanglaktaba numit mangani tarungni sure athuba matamda haibadi khudakta angang asibu sinabiyu mama mapa oibasingidi masabu no makatang udabada awabagi masakni maram asina hayengmak El Mukesh pu mahaki imung manunggi miyoisingda sinabiyu haiduna taksilamki haidi wafam asi taraba matungda Governor AK Bahalana JSC amasung nupa masa asigi apokpi yawba mihusingda lagliba tha asigi kulhumnoi nomaijing numit fawbada ngaibiro numit adu fawbada angang asigi mari makong puthokba ngamnaba hotnajarage haibagi thajaba piraki haidi Myanmar gi Chinchil da homeland taliba Chin kuki lanjenari ba mayum makai leitaba singi masa masu singi oiba jungle da lairik tampham chengkre haidi Hojik su langjingi oiba fibam National Highway 37 Sagolban line lambi thingjinba leptri lambi semdabagi makhata na dukan chingloina thonglonsin kre haidi NH37 matam kaktana thingjinkhre National Highway 37 gi Oriental College tagi Kaithel Manbi fawbagi lambi paktokpa amasong semjinbagi thabak asi chatharamlaba matungda loisindana thamlambadagi lambi asida angakba fangna upul thoktuna lambi asida chatliba miyam amasong lambi asigi akoibada leiriba miyanggi hakchangda khudong thiningai oirakpadagi ngasidagi khudakta thingjinbagi khongjang changsinkhre ngasi pasoidagi hauraga
Khamnam Bazar faubada leiriba miyamna highway asida thoklaktuna lambi thingbagi khongjang changsinki lambi asida achoba water pipe sing faijinduna kanaguma amata chatok chachin yahankidabadagi lambi asida chaliba security team fauba sound awaba mayonaki school damliba mahiroi singdasu lambi asi thingkibana maram oiraga chauna khudong charaba thoki Presna fangba paugi likhungi matung ina NH37 asi paktokpa amasung semjinbagi thabak asi NHIDCL National Highway Infrastructure Development Corporation Limited ki makhada Abhantika Company kauba amana sinbani Abhantika Company na makhadana Yes Infrastructure Private Limited kauba amada subcontract oina sinakibani thabak asi March thagi manungda loisingani haibagi Pandam thamkrabasu thabak subagi mami amata tadabaga loinana lambi asi kangkhong chaiduna leirakpani hairi mamangda kayarak hanna lambi asi thingjinbagi thabak chathakraba matungda thasigi anganba saruk Women Development Association Pasoi Part 1 na paumi singa unaba amada NHIDCL gi mafamda numit 15 gi matampiduna lambi asi upul thoktanabagi damak black topping gi thabak loisinbiyu thaikibani Kariguma thabak asi loisindrabadi highway thingbagi khongjang changsilagani haikibani maraksida ngasi pikhiba matam adu loiraklaba fauba lambi sembagi thabak udabadagi khanghaudana lambi asigi nagyada leiriba miyamna thoklaktuna lambi thingbagi khongjang adu changsinkibani Highway asi thingjinkre haibagi pauk tabadagi Lamphel Police Station gi osina luchingba team ama laglaga lambi thingliba miyanga wari sanaki Police ki team aduna lambi semliba company asigi mihutni haiba mi amasu puraktuna miyanga wari sanhanki maduda lambi sembagi thabak asi lagliba March 13 dagi hauraga April 10 fawagi manungda loisinjaragi haina thajaba piki adubu lambi thingliba miyamnadi madu yaba ngamloi lambi asida black topping gi thabak hek haudriba fawbadi matam kaktana highway thingkigani hairi Just ki mayumdagi self pangkibagi matangda comment piroidabani haina BJP gi maikaidagi fongdokre Delhi High Court Justice Yasavanta Verma ki mayumdagi yamlaba senfam leirama thengnabadagi BJP ki wangang loi Sambit Patrana party ki maikaidagi court ki hiram chingda comment piroidabani haina khangankhre mahangna makha taraduna Chief Justice of India na hiram asiga mari leinana thabak paikhatba haukrabani maram aduna judiciary singi oiba thabak thoram singda miyangi maikaidagi thamlakliba mideng asigi matangda BJP ki oiba comment piroidabani haina wafam adu fongdorakpani pause amagi report da Delhi High Court ki Justice Verma ki mayumda mai chakpagi thawdo ama kananaba changkiba firefighters sing amadi police ki miyoi singna yamlaba cell sing adu leiba thengnarakibani hairi BJP ki IT department ki mako oiriba Amit Marbiana social media ki post da Justice Verma mamangda Jharkhand gi Shibu Soren gi mathakta Corporation ki charge laikibani corruption ki charge laikiba sing adu yengchinaba hotnakiba CBI gi thabak thoram sing lebhankibani mai chakpagi thawdo aduda Yasavanta mayumda laikide ngasi Supreme Court ki Collegium gi maikaidagi inquiry ama Verma gi mathakta chathaba hokre loinana mahakpu mahaki parent Allahabad High Court da transfer tawkinaba Chief Justice of India Sanjit Khanna na Collegium aduda khangankre hairi judiciary singi awangba thakda leiriba justice amagi mayumdagi yamlaba senpam leirama thengnakiba aduda lawyer singi maikaidagi angakpa amadi nungaitaba phongdongnarakli khongthang asina tongan ba bar association kayabu miyangi mangda singnaba pokhalle haiki senior advocate Arun Bardawasna asigumba thodok asi tungda amuk hanna thoktanaba akanba khongthang lokhatkadabani haiki